ngasi numida warang phongkiba tuan Manipuri sifongsingi amasum thokiba thodo wathoksingi maru oibi I pausing khonga charaga Manipur top channel gi maikaidigi mayamda share tawzi harmada laibak sigoiba COVID-19 update mayamda thamjige haukiba pung kunga marida mioi la ahumga lising humpuga taruk positive oire sikibana lising ahumga satret ka yankhai ga marini laibasida COVID-19 naba masing nomo gi hengalakpaga lonena haukiba pung kunga marida mioi la ahumga lising humpuga taruk positive oire hairiba pungpham masida mioi lising ahumga satret ka yankhai ga mari laikidre active case na lising ahumga satret ka nifuga mangani hauzu phawbada laibasida covid case crore aniga lakh kunga taruka lising humpuga nithoiga sawnga ga humdraga manga yaure nabadigi pharakpana 1.83 crore ni recovery rate na 82.15 ni hairian su pausna makhatana phungdorakli atopa paw khana namu Dr. Himanta Biswa Sharma atai taragu humdoi loniana asangi CM wasakhi BJP gi lusingmo Dr. Himanta Biswa ngasi asam gi chief minister oina wasakre ma ka loniana atai taragu humdoi su cabinet mantri oina wasak lokhi ngasi Guwahati gi Raj Bhawan pangthokpa thoidokpa thoram amada mahakpu governor Jagadish Mukhina aron mangakpa madi thabak paip gi wasak lohonki ma ka loniana wasak lohon khiba taragu humdoi edudi tarana BJP degi anina AGP degi amana UPLL degi wasak lobgi tharomadur Assam gi BJP gi president amadi national BJP president Nandana Singh kaya saruyaki Himanta Biswa ngarang Guwahati da pangthokiba BJP legislature group ki meeting da mahak pulusing boina khankhibani mahak ki mingadu hanagi chief minister Sabanda Sonowal na propose tokhi Dr. Himanta Assam gi Jagalubari degi karakhibani Nedagi convener su oji amasu mahakpu chief minister oina wasak lawkhibada prime minister Narendra Modi apenba phongdokre hain spouse na makhatana phongdorakli makasa tharak poina Manipur gi topa maruiba pawkhara ADC Mikhal COVID-19 name tharaba tungda pangthokna ba khonagani let khogin all tribal student union Manipur ga lenga ka yanakhibagi matung in ADC Mikhal thasigi manga digi horaga met kunga manga phawbada thabak thorang luisina ba yanakhibuda hauji COVID-19 gi ani subu web asina positive masing nomo gi hengalakpa misi mina yenglaga Mikhal asi pangthokpa ngamkhiroi haina additional chief secretary tribal affairs and hills let khogin hawkip ki sirol haidi serol sita makha taraduna Mikhal pangthoknaba lengakna Mikhal ga mari lenaba thabak thoramdi leptana pangthokani haina spouse na palli makha sa tharakpona to pamarueba pawkhranam class 10 amasum 12 ki parikya cancel tawbalati matam khara yeithokpani secretary council ma'am se printing mistake oirambi class 11 amasum 12 haigadabani ngarang numidang mioi amagi WhatsApp amadi social media internet ki khuthana council of higher secondary education class 11 amasum 12 ki exam cancel tawre hairibasi council ga mari lenati haina Manipur lenga ki council of higher secondary education gi secretary CS Berena phongdorakli sengdo warol asida makhatara duna hauji COVID-19 ani subu web na maram oiraga misi mina thulakpa hengalakpana maram oiraga council gi examination 2021 asi covid ke license name tharakpa ngai boina matam kaktana gi thokpani cancel tawbalati pausina mahairo amadi mama mapa oiribisingda nungai taba pokhale aranba pauk sandoliba miesi ain gi matu ina police na FIR lakhot pinaba cyber crime police station gi officer in charge the action lakhot pinaba serol ama thajin kre hainisu pausina mayek singna palli atopa pawamana post thagaluba miesi criminal amagum phajinba yaningde desam gi secretary publicity and propaganda Rishi Kumar gi sirol kabru da yungba phiral singda karem ka thaina bada sienaba mioi singi phabagi mahutta yaningdabagi post thagaluba mioi sing criminal amagum phajinbagi thawong yaningde haidi serol duna makha taraduna sienglaba lamdam sigi yelho phurup ki horapamga tatna thana ba yararoidaba kabru lefamlenda amang ata thawalamba laisang sabi yaroi herakpa kanagum singna laifam asi satna balambi sing yekhai thingai ba tawduna lamdam sigi yelho mi hakki saktam da singnarakpagi khongthang kya toina toksilakpa handak su kabru ipagi lefamlena singnarakpa kaya uba phanglakpagi laiba ki mapi mapa kya yauna miyam hupna kabru ipagi sanglen tamna thawni thorom pangthoki ba lekhrabane lamdam sigi phiral karem kathai na duna kanagum singna mangan takhan libasingi matakta action lakhotana yaningdabagi wai social media ra phongdok lui haibagi maralda desam thawal district council gi BP lisam
Bijoy Ras amadi lamdam sigi loop amagi thaumi okram amarjit pu phajinduna thamba maram sade athubra thadokadabani haina spouse na phongdorakli atopa paw amana emergency ward gi COVID-19 Sandokpam ohengumsi akom loop hauji COVID-19 gi yamna tamthiraba anisuba web asida mayoknariba ireisa amadi frontline warrior haibadi doctor nurse police force amadi paramedical singbu thakatpa phongdorakli noma kangdana anabagum hengalaktuna awapa phibam ama oirakli amadi sibigi sangsu hengalakli baramasina ireisa miyamna yumda warabasu wana laibiduna covid na nabagi saina asi thadatnaba honaminasi amasum hauji COVID-19 gi case asi hengalakpana hospital sindasu awapa saktamni maruina JNIMS amadi RIMS ta hauji emergency da patient chande haiduna covid amadi non covid pullap laisinduna SOP ngakpa ngamdabagi phibam asi ahan manate emergency da COVID-19 patient mayam ama RIMS ta laibisi non covid patient singi oinadi kiningai masakni mathau tawriba nurse amadi paramedical singdasu awaba moigani COVID amadi non COVID pullap laisinbana laina asi sandoloi haningai leite wafam asi lawiduna concern authority na COVID patient sing asi COVID ward ship tawiyu amadi COVID amadi non COVID asi yariba makai puna laitanaba honabinaba su khanganjari emergency casualty ward gi COVID-19 sandorakpham ohengumsi haina akomlupki joint secretary gi serol su makhatana phongdorakli masu makasa tharakpoina to papaw manamo petrol amadi diesel gi mamal amuk nauna hengatkhre hauji COVID-19 gi anisuba web tan laiba sigi miyamla asaw saitheng ama piringai sairak sida petrol amadi diesel gi mamal amuk nauna hengatkhre petrol gi mamal na liter da paisa 13 diesel gi mamal na liter da paisa 13 da hengatkhre masi hana laukiba numinini gi mamal hengatkhiba adudagi amuk nauna hengatkibani petrol amadi diesel gi mamal amuk nauna hengalakpada laiba asigi tuwa organize kayana pienda ba phongdorakli haina spouse na makhatana phongdorakli Lushilapona topa maruiba paw khra namu Imphal Ziri lambi de lens slide thokpadagi gari kya panduna laire National Highway kuntragatar Imphal Ziri bum lambi paringi none yoramdari ngase yu lens slide thokpadagi gari satok chasin tawba yadaduna nakal animakta gari kya panduna laire pausi asina phangma pawgi matung inadi ngasi ayu angan bada none district ki mapham khrada akan mamong nong sukhi nong subaduna maram oiduna singi laibak singkin tharaktuna none yoramdai National Highway kuntragatar Imphal Ziri bum lambi gi saru khra thingjinduna thamki ngasi ayu angan badagi Imphal tholakpa malpuba gari kya amadi atai gari kya landslide maram oiduna panduna lekhi Imphal dagi Ziribam sangba gari kaya su panduna mapham adu lekhi adubo ngasi ayu pung 10 makhairom taba duwaida landslide thokliba mapham aduda lambi singdokpi thabak sataba hokre haina spouse na makhatana phongdorakli atop paw mana Imphal Ziri lambi sembagi thabak tawriba roller gi tanki da thum hapsilamle National Highway kuntragatar Imphal Ziri bam lambi gi repairing tawba thabak sejinariba Manipur Steel Industry India Limited ki roller amadi premix machine anigi thau tanki da sakhangdaba miyoi kharana thum hapsilamle hadi thaudo si Imphal Ziri bam lambi paringi Chandrapur ngarang lambi sembagi thabak lauraga khamduna thamlamba mathakta pankriba machine ani asi ngase yuk thaudok thabak hounaba tawba matamda machine ani asi gi tanki da thum hapsilama thengnarakibani haina supalli amasum thaudo asi gi matana Manipur Steel Industry India Limited ki project engineer Hizam Sarachandra na phongdorakibadi aikoina Ziribam section asi gi National Highway gi Babupura da ngarang koilas thaba loiraga ngase yuk thabak hoge haina tawba matamda masak khangdaba miyoi kharana koilas mai thanaba machine amadi Bollard thum hajilamba thenakhi amasum thau tanki da thum hajiliba sigi karigidamak tawiribano lambi thong sakhotnaba khonabada miyamna mateng pangbiu loinana asigumba thaba asi matungda amuk hana tawbigano haina su pausin makhatana phongdorakli atopa pawamna mu covid ward analayeng gi thabak tawriba doctor amadi nursing da akhanaba incentive piragani CM Minister N Birena ngarang porompat laidiba JNIMS hospital gi covid ward analayeng dunu laidiba anabasingi hauzik odiba phibam hakteng nana yengsinkhre amasum loinana covid ward duty tariba doctor amasum nursing ga unaduna hakteng nana wari saduna analayeng gi thabakta kathokpana mang thaduna layeng nabasu khangankhre haina pawamana palli sum ngaki mamang na Minister N Biren Singana maki Facebook ta thagalakpa warol khara mayam da share tawjage Minister masama hakteng nana Regional Institute of Medical Science RIMS Imphal satuna maana COVID care ward amasum ICU hospital adugi yengsinkre situation amasum
amasum doctor nurse amasung atopa healthcare staff kyana pandemic asibu angamba thakta lanthengnarambabu mahakna thagatpa phungdokhi hainasu mahaki warol na makhatana phungdorakli amasum tentang na maruiba paw masang tang myam na hapsaramgi state asida myam covid vaccine si amasum second dose kap kadaba miyoi kaya marumsu kaptabi yana lairi hainasu ngasi phongkiba english paper amada makhatana phungdorakli adu myam pathok gi soki plan gi kya yarsu myam ngak pigani aduga anawu ipaw lergri myam na dum update pizrake haina channel si mechanic su myam da request tawjari duga myam gi su mod soidna comment box ta thambiram mo haina manipur top channel gi mechanic gi thamjari duga myam amasum hauji social media ra thagatnarakpa yamna thajaningai oiriba paw mana myam hauji DM College of Science JNIMS maningda tharu yalaga lairi haina nupa amagi saktam ga video footage amaga loinana social media ra thagatnarakli yamna mak nuaitaba thawdo amani myam ado hauji ko inadi matang sai lu sinjarage duga anabu ipau sing myam update pizarake myam ngamina sen thank you